Lakhipuronline puthokchaba June gi tang nipan nongmaijing numit ki Khomjinba Pao tabirase ahanbada maruoiba Pao Assam lengakna employees singi mutual transfer gi damakta swagata satirtha portal hangdokre Rajya Sabha Mikal gi damak BJP na Assam dagi Karnatpur kaista bu mirep oina lauthokre Manipuri kanbalup makal gi mifam pangthokre maibam somorda khut tharakpa Assam lengakta wakat kadore Ima Sanathoi amadi Naure Manichandrana laikidabada makhatana awaba phongdoknarakle iPhone operating system update tawruba matungda mail app ta kudongchadaba kaya mayoknare amasung Bharata amukhana COVID-19 gi case masing khangen hengalak pathangnare Hauzik mapungai Pao tabirase Assam lengakna rajya gi digital gi lamdangda achouba khongthang ama oina grade 3 amasung grade 4 employees singi mutual transfer gi damak swagata satirtha kauba anoba online portal ama hangdokre thauramda saruk jaraduna Mukhyamantri Himanta Biswa Sarmana karmachari singi job satisfaction hengathananaba gi thaurang asi paikhatpani haike swagatasatirtha.assam.gov.in hairiba portal asida ahanba phase ta employee lising mapan gi mathakta kanaba pikre BJP lengakna lagliba June gi 18 da pangthokodoriba Rajya Sabha Mikal gi damak Assam dagi Karnatpur kaistabu mirepoina khankre BJP gi National Secretary General Arun Kumar nangarang BJP gi maming lairaba luchingba Karnatpur kaista gi maming lauthokibani Rajya Sabha gi Assam gi pham ani gi manungda pham amada BJP aduga atopa pham amadana AGP na Mikal da saru yanaba dol ani asina warep laukibani Hauzik phawbada AGP gi oinadi makhoi gi mirep ki maming lauthokpa leitre Rajya Sabha gi Mikal asigi damak mirep chepi sinbagi aroi patmit hayeng June gi tang mapan asini panbajai Rajya Sabha ki MP Birendra Prasad Baisa amasung Mission Ranjan Das ki matam lagliba June gi 13 da loigane Assam Vidhan Sabha gi akhanaba mifam ama hayeng June gi tang mapan da pangthoklagani mifam asida Dibrugarh Airport ki mingbo Dr. Bhupen Hazarika gi mamingda thonana bawarep laukani loinana mifamda Dr. Bhupen Hazarika gi chahi chama surakpa mapo kumon thorom gi matangda sukhanagani haire Stay informed with Lakhipuronline. Manipuri kanbalup makal gi mifam ama ngarang Manipuri guest house konjang lekai da loop ki chairman RK Sanahal mifam mapo oiraga mithunglen oina Dr. KN Chan Arambam Nandababu Yumnam Nadia Chana Daistapam ki mifamda khanakiba sing adugi manungda haukiba megi tang kuntareta kuki singna tamthina phubirakraba Sribhumi district ki hingla dagi maibam somorda makal gi maigei dagi sel gi mateng pangba Manipur gi mapanda leriba mitei singna hingnana bagi damak thabak suba chatpada asumna khut tharakiba ahanba oina Gosaipur dagi hauzik phawda thiba phangdana leiriba Laisram Kamal Babu aduga handakna amuk maibam somorda khut tharakpa si Assam lengakta wakat phongdoktuna memorandum ama pisinna ba khanakre loinana makal gi maigei dagi pukailuk ki mifam pangthokpada mateng oinana ba chair kunkhak tengbangna ba warep silauke mifamna ima sanathoina manung matam chadana leikhidabada makalna minute ani tumina leptana nungaitaba phongdokpaga loinana leikhidabagi thawaina lairamlenda ingna chikna lairuna ba thongni jaki Bifam asida Saugaijam Subongkor, Laisungmam Robindro, Sobam Jayanti, Puri Sabam Manidon, Thangjam Rojena Chingba Miyoi Singna Saruk Yaki Haina, Makalgi Convener Seram Herajina Phongdorokle. Manipuri Sahitya Parishad Assam Cachar District Committee amadi Silchar Branch Lunana Manipuri Benevolent Society Silchar amasung New Silchar Manipuri Development Society Silchar gi apunba mifamna Ampal gi President Oibirambi amadi Manipuri Sahitya Parishad Assamna Samaj Sevika Mingthol piduna ikai khumna krabi ingudam ongbi ima sanathoina leikidabada awapa phongdokre ngarang thangje numit Parishad ki maru sanglen Silchar da Cachar District Committee gi President Y Profullo nami phama poiduna awapa phongdokpagi mifamda Parishad ki Silchar Branch ki Secretary Taurem Debasis na program conduct tobiki mifamda Manipuri Benevolent Society Silchar gi Secretary Akhom Chanmani Y Profullo Silchar Branch ki President Naurem Rajen
Dhiren Nongthombam, T. Debasis, Professor Khumujam Dhiren, Dr. Soibam Haridas, L. Pankaj, New Silchar Manipuri Development Society Silchar gi President, Lakhipuronline Champalal, L. Heramani, L. Horilal, Niten, Khetrimaim Indra Kumar na chingba miyoi singna ima sanathoina lup kaya ga kusumna duna kunayasi da tawbiramba kudol kaya bu singthara duna wangangkhe loisilakpada laikhidabagi thawaina lairamnenda ingna chingna lairunaba minute ani tumina laiduna thongniminakhe Kasar gi Joypur Mayai Lekai gi Laikhitraba Ima Sanathoi gi yumda All Assam Manipuri Women Maira Baibi Coordination Committee Central Committee amadi Maira gi unit singaloina na chatuna Laikhitraba gi imung manunggi awabada saruk jamina khre Mihut kangbo asina Ima Sanathoi gi maphamda Shraddhanjali katpagaloina na awaba phongdokpagi mifam amasu phangkhre haire Namnamasi Ima Ningoina Panjarbada Mudam Umbi Sanathoi Devina Chatkiba Tang Anida Haibang Tadopuna Chatkibagi Matang Sida Mahasi Ampal President of Birami Wenuna Manipuri Luonbo official language Oinaba Honabada Subu Tangang Yakibi Imani Asumba Manipuri Samasta Asuma Imama Kakna Ikang Kangodana Kwai Mayam Tadok Pigamada Larimlinda Chatkibasida Wigasi Akcheriba All Assam Manipuri Women Maira Pabi Coordination Committee Headquarters Silchar Madi Unit Kayadi Langbi Mamada Pabi Mayamna Hariba Laikideva Imasigi Yum Masimakda Lapana Imasigi Nasigi Magi Awaba Pungdok Poina Nasi from Silak Semani Masigi Matang Sida All Assam Manipuri Women Maira Pabi Coordination Committee President of Biribi Edice Orna Devi Degi Why Milton High Tuck in the Single Chanakoina like the Basida Sida Kogi Maka Coxi Jamna Toina Naknana Jamna Nusitanana Mark because it's in the Ramani Jamna Numati Mangan like the Vice I Kogi Jamna I Koi Mara Pabi Kogi Atoba Mangjaba Mani Aduga I Kogi Sansara Sidagi Magna Lake Daba Mayam Tadonga Lake Daba Hydasian Tawamacha Arang Bama I Koi Samasta Vikin Kibaka Mapan Manipur da Chojani na Kundariba Mitei Singbu Punsinduna Amata Oibagi Pangal Sagatpana Lining Oizarambi Ampal Giluchingbi Miamgi Imaming Thol Pangkrabi Ima Ingudamongbi Sanathoina Laikidabada Manipuri Autonomous Council Demand Coordinating Committee Makokom Assamna Awaba Phongdoragle Assam da Kundariba Yelomi Manipuri Singi Tungkoiba Ngaglo Oigadoba Autonomous Council ama semnanaba Assam gi maroi balup kayana punsinduna semkiba coordinating committee asigi convener Khetrimaim Singajin na thokpa cherol amada hai ima sanathoidi mapan manipur da khundariba mitei khoigi tangna phangjaba imani hairaduna ima sanathoina mairagi luchingba ama oina honaramba amadi saruk yabiramba thodang singdi singthabada watuna ta leihoragani haina phongdorakle Manipuri Short Story Society India na sinduna ngarang thangja numita lubasigi life member Naurem Manichandran laikidabada awaba phongdokpagi mifamama Naharol Khodirol Silup Lakhipur da Lupki BP Khaidem Kantana mifama poiduna pangthokre Lupki hanagi president Ingudam Binod amasung Ngangom Basanta Kumar na presidium member oina saruk jakhe mifamda Ngangom Baba Macha Sobam Jayanti Thoksom Anjana Dr. Moirangthem Sobita Naurem Nilmani Thoksom Nalini Kumar Khaidem Gaurahari Sangamayum Ibopi Sakna Chingba Miyoi Singna Sarukya Kibagaloinana Laikidraba Naurem Manichandra gi Punsi amasung Sahitya gi maramda wangangkhe amadi minute ani tumina leptuna awapa phongdokhe Panbajai Naurem Manichandra Megi tang kuntareta Masagi Mayum Baskandi Chandrapur da laikitabani Apple gi phone sizinariba singna anoba iPhone operating system 18.5 update tawraba matung makhoi gi mail app ta khudongsa da bakaya mayok na bathangnare ayama matamda crash oiba mail load tobangam daba amadi notification matam chana laktaba asigumba awaba kaya mayok nare Apple nadi hojik phawbada masigi matangda official oiba pakhuma mata pithorak palaitre
एक्सपर्टसिंगना आईफोन रिस्टार्ट तौदुना येंगनबा नत्रगा एप्पलना अनोबा फिक्स अमा पुथोरकपा फावबदा अतोप्पा मेल एपसिंग सिजिन्ननबा पौताक पिरि भारत अमुखन्ना कोविड-19 की केस मसिंग हेंगलकपा थेंगनरे भारत सिन थुंगना चाही असिगी जनवरी दगी हौजिक फावबदा एक्टिव केस की मसिंग लिसिंग मंगा हेनख्रे केंद्र की हक्सेल लोइसंगी पाव मतुंगिना लेबाक असिदा लैना असिगा मरी लैनाना मियोय मरी सिखिबगी पाव लैरी केरला महाराष्ट्र अमसुंग दिल्लीदा मसिंग जामना हेनगलकपा थेंगनरे केरलादा नोंगमदा मियोय 238 नाबगी रिपोर्ट लैरी चथरिबा लैना लायोंग असि लेबाक असिदा ओमिक्रॉन की अनोबा सब वेरिएंट ओइरिबा NB 1.8.1 ओइरंबा याय हाइना लौनरे हिरम असिदा मालेमगी हक्सेलुप WHO ना यामना कुपने जेंगसिल्ली Stay informed with Lakhipur Online. Energy Healing Center Rongpurda computer की मतेंगना अनौबा मदी अरीबा अनाबसिंगो कंप्यूटर की मतेंगना लायों खंगदोकपुना लायंगबा हौसरे कंप्यूटर की मतेंगना मखल मखागी अनाबसिंगी रिपोर्ट लौथोकपुना हक्सांगी अवात मचल कया मेनखननबा अमदी सप्लीमेंट पीदुना नेचुरोपैथी अमदी मैग्नेटोथेरापी ना लायंग बजारगनी मरुवैना नुपीगी लैना सिंग ई वाटपा अंगांग खावगी लैना अंगांग ओइदबा नुपा सिंगी फंदी सोनबगी लैना प्रोस्टेट ग्लैंड चाउथोकपा किडनी अमदी इसिंग मरीगी अनाबा नुंग लैबा साइनस डायबिटीज BP स्ट्रोक पैरालाइसिस नर्व अमदी ब्रेन की अनाबा ख्वांग नाबा खुतांग चिकपा स्पॉन्डिलाइटिस फै चिंगबा लिवर अमदी चखाव की अनाबा पाइल्स वाखल की अनाबा तुम्बा यादबा सोर चिंबगी लैना सिन चिंबा लायंग यारगनी लोइनना मतम सांगना हु चेंब हिदाक चारकपदगी साइड इफेक्ट अमदी ईदा हु चेंब टॉक्सिन लैरकपा ई वाटपगी अनाबा कोकनबा अमदी स्टीम बाथ की खुदोंगचाबा लेजरे सिलचर रोंगपुर पार्ट 2 की स्टोन क्रशर मनाक्ता लैरिबा एनर्जी हीलिंग सेंटर दा ngasimak लेंगसिनबिरगु मांगजोंगना अपॉइंटमेंट की दमक मोबाइल नंबर 9395 732 456 नंबर असिदा कॉल तौबिरकनबा खंगजरी वेल केयर मेडिकल्स लखीपुर वार्ड नंबर 8 ना मखल मका अनाबा कया की दमक ममिंग लेरबा डॉक्टर सिंगना लायंगबगी खुदोंगचाबा पिजरी डॉक्टर यूसुफ एफ चौधरी MS नाकोंग नातोन अमदी खौनाव की स्पेशलिस्ट अमसुंग डॉक्टर रेहना सुल्ताना MD आंगांग की स्पेशलिस्ट डॉक्टर अनी असिना नोमाइजिंग खुदिंगी नुमिजुंग पुंग 12 दगी लायंगने डॉक्टर CH राकेश सिंह MS ऑर्थोपेडिक सर्जन सरुगी डॉक्टर असिना लेबाक पोकपा नुमित खुदिंगी नुंगतिली पुंग 3 दगी लायंगने डॉक्टर सत्यम विश्वास MS डॉक्टर असिना नुंगसंग गोल ब्लाडर नुंग लेबा खोइरिन पोंबा फाइमोसिस पाराफाइमोसिस न चिंबगी लायंगननबगी दमक नुमित खुदिंगी अयुकी पुंग 9 दगी 10 फावबा अदुगा नुंगथिल पुंग 2 मखाई दगिना नुमिदांग पुंग 10 फावबा लायंगने डॉक्टर विक्रम भुया डेंटिस्ट BTS जागी डॉक्टर असिना नुमित खुदिंगी नुंगथिल की मतमदा लायंगने डॉक्टर बेंजीर अहमद लस्करना नुमित खुदिंगी नुमिदांग वायरम पुंग 3 दगिना 10 फावबा अदुगा डॉक्टर पुष्पिता सिंहना नुमित खुदिंगी अयुकी पुंग 9 दगिना 10 फावबा अदुगा नुंगथिल की पुंग 2 मखाई दगी 3 फावबा लायंगने डॉक्टर त्रिवेणी हाफलोंबार क्लिनिकल फिजियोथेरापी डॉक्टर असिना सगोलसेन इराय अमसुंग थांगजे खुदिंगी नुंगथिल की पुंग 2 दगी लायंगने अकुपा मरोल अमदी बुकिंग की दमक वेल केयर मेडिकल्स लखीपुर वार्ड नंबर 8 के मोबाइल नंबर 8134835398 नंबर असिदा पाव फाउनबिना बहाइरे लखीपुर ऑनलाइन चैनल असिबु येंगबिरिबसिंगना पाव असिबु लाइक अमदी शेयर तौबियु अमदी हौजिक फाव चैनल असिबु सब्सक्राइब तौबिद्रिबसिंगना सब्सक्राइब तौबियु अरोइबदा मरुओइबा पाव अमुखना आसाम लेंगाकना एम्प्लॉई सिंगी म्यूचुअल ट्रांसफर की दमकता स्वागत सतीर्थ पोर्टल हांगदोखरे राज्य सभा मिखल की दमक BJP ना आसाम दगी कर्नाटपुर काइस्तबु मिरेप ओना लाउथोखरे मणिपुरी कनबलुप मकल की मिफम पांगथोखरे माइबम सोमोरदा खुद थारकपा आसाम लेंगाकता वाकट कदौरे इमा सनाथोय अमदी नावरे मणिचंद्रना लेखिदबदा मखाताना अवाब फोंदोकनरकले iPhone ऑपरेटिंग सिस्टम अपडेट तौरुबा मतुंगदा मेल ऐप ता खुदोंचादबा कया मायोकनरे अमसुंग भारत अमुखना कोविड-19 की केस मसिंग खंगेन हेनगलक पथेंगनरे
Lakhipuronline YouTube channel gi pau sandok jaba ngasigi oinadi matang asidaloi jare.